Houjik Manipur thokliba Irang asigi Waroisin puraktuna state asida tangdu leitaba hanjilhallu Haina Suba All India Students Conference na Center amasung state Leingakta demand Tourakli All India Democratic Students Organization at Sona Sinduna ngarangdagi New Delhi gi Talkatora Stadium da pangthokpa haukiba conference aduna Manipur da Houjik thokliba Irang ase hakchinna lawbaga loinana state asida oiriba fibam asigi matangda kupna khanaki Manipur da thokliba Irang asina maram oiraga mioi chani yankhai leikidaba amadi mioi lising humfuromna lanjenaduna leiriba ase Central amadi state Leingakna hakchinna lawduna tangdu leitaba puraknaba thorang paikhatpagi mahut tuminna leishiliba ase ikainangai ni haina conference aduda saruk yakiba singna phongdokhi Maragasida Thasiki Taramarida State Asigi Police Station Tarukna Konba Mafunsingda Amukhana Afaspa 1958 Hanjilhallu Adu Conference Aduna Akanba Maungda Yaningdaba Phongdokhi Houjik Manipur thokliba Irang ase Central amadi State Leingakna Chapchaba Khongthang Lokhatuna Athuba Matamda Irang ase Waroisin puraktuna State asida tangdu leitaba hanjilhallu hainasu demand Tourakli